Manipur Top Channel dagi video amta update tawjage ngasi fongbasi fongda December gi tang 19 da Ichanthoibina session court ta bail pibiu heijarakle. Social media gi platform sing oiriba WhatsApp, Facebook amasung YouTube na singbada Manipur da inner line permit ILP sa na halagani lauthokhibaga panthadana Chief Minister N Biren mahaki lengaki functionary sing amasung BJP gi workers singbu karem kathainaba wafam sing upload tawrubagi charge ta police na fabadagi ngarang judicial custody da remand tawkraba RK Ichanthoibi sahi kungatare apokpa RK Lokhen Sagolban Tera akham laikai da leibigi maikai digi Session Court Imphal West da bail pibinaba heijarakle heiri mahakpu case asidagi bail pibinaba player petition adu ngasi court asida file tawrakhibane court na petition asi lokhotlaga masigi hearing sathanaba thabak sing lokhot pa hokre petition asigi matung ina mari leinaba police Imphal police station dagi report bail objection report piraknaba ki damak khanghanaba thabak sing lokhotle heiri ngarang judicial magistrate first class JMFC Imphal West 1 tha asigi kuntra fawba judicial custody da remand tawkraba mahaki mathakta Imphal police station na tha asigi 13 gi nungthilda case FIR number 254122019 register tawduna lokhotkhibani case asi Indian Penal Code ki section 500 504 5051 B2 gi makhada lokhotpani police na case lokhotpa numit simakta da mahak faraga mathangi numit December 12 dagi ngarang fawbada police custody da remand lawduna thamlakhibani adubu ngarang police custody gi remand gi matam loiraduna police na judicial custody gi remand player tawraduna pothorakhibada mahaki maikedi bail pibinaba heijarakibani adubu court na mahaki bail player adugi hearing pangthoklaga reject tawkhibani heiri thank you mayangi motta rilebibi habdu comment section da thambiro share matang solution